Chahi amatagi taraga mapan Phaobagi Manungda Leiba Angang Shing tin LEIBADAGI NGAKTHOKNABA Deworming tablet Chabiyu HAINA Manipur LEINGAK Health Services Director Dr. CHAMBO GONMEI PHONGDORAKLI Hiramasi matang ng ngasi Lamphel Pata Leiba Director of Health Services ta pangthokpa pawg mifam amada wafam asi phongdokladuna Dr. CHAMBO GONMEI na hayengdagi Indiagi mafam khudimmakta National Deworming gi thoram pangthokani Hairiba thoram asi state asidasu pangthoktuna chahi amadagi taraga mapan Phaobagi Manungda Leiba Angang Shingda tin laitanaba deworming tablet pijakani handak chahigi oina leibak asigi angang lak marifutara mapan lising taraga taruka marifutara taruk homda deworming tablet pijanaba pandam thagde angang singna charam thaklamdai matamda ningthina makut masa hamdokhan piyo madu natrabadi hakchang da tin leraknabagi achobo maram ama oirakani yariba makai angang sing taru tananu lehannaba mama mapa oiba singna senaba chumei Hayengdagi pangthokpa haugadoriba deworming tablet pijaba asida mama mapa oiba singna angang sing puthoraktuna tablet asi pijabiyu haina su Dr. CHAMBO GONMEI na makha tana apil tarokle Education Department, the Social Welfare Department, the Health Department, the full laga asigi se National Deworming Day se akoina dumhaina pangthokadoribni aduna akoina fazana angang singbo tin gi hidak se pijadradi mokoi se lyric pa su concentrate to ngamdi moi se pukna bi moi se diarrhea su to bi aduna mokoi yamna chok thaba monglai ba concentrate to ngamdaba asigumagi problems in mokoi da lakpi angang yam se up to 19 years phawdi akoi miyam na awareness biraga magi lekai da wayo aduga ma se kun da wayo khoi gi society area miyam jing sida akoi na awareness biraga asigi hidak se bijagadabni habisi dum hailing mani